Imfalda Meitei singa dialogue chatharuba Thadou community gi mioi ani gi imung manungda kuki sina kihanbagi thabak chathare. State asida hojik tholiba kangluki irang asagi santi oiba lambi ama laknabagi damak haukiba August 6 ta Imfalda Thadou amasung Meitei community ani gi marakta chathakiba Road to Peace ki mifam aduda saruk yakiba Silongdagi Thadou community gi mioi ani kuki worship service kuki inpi Meghalaya amasung KSO gi maikaidagi kihan khanganbagi thawong kaya chathare hari. Pausina makhatana haribana Imfalda chathakiba Road to Peace ki meeting adugi matung tarakpada haukiba August 20 da Kuki body singa sigi maikaidagi joint public notification thoktuna meeting aduda yauruba Thadou family gi imung manung sing adu kihan khanganba yauna social boycott tawre haina joint public notification thokpa yauna public announcement tawki thaudo asi Imfalda pangthokiba mifam aduda saruk yaruba Thadou community gi jam kholun hawkif amasung nem kholan hawkif koba mioi ani kuki body singa sigi maikai digi makhoibu samon thauduna kaukiba aduda chatkidabaga mari leinanani Thadou inpi manipur gi maikai digi thaudo adu akan mamong da condemn tawi kuki body sing adugi maikai digi Thadou community gi mioi ani adu kaubagi authority oide Imfalda pangthokiba meeting aduda sarugya kiba Thadou community gi mioi ani adu hojik tholiba kanglup ki irang asina maram oiraga lanjen aduna Silongda changjafam lawraga leirakibani makhoi ani gi mathakta kuki body singna chathakiba thawong adu Imfalda pangthokiba meeting aduda sarugya kibaga mari leinanani haina pendaba wafam kaya phongdorakli panbeya badi state asida hojik tholiba kanglup ki irang asi shanti laknabagi damak Thadou inpi Manipur amadi Imfalda based Touba Meitei gi CSO kayaga khusamnaraga Road to Peace ki meeting adu pangthoki Thadou delegation singi maikai degi kuki community gi represent tawkibasu laikide Thadou ase kuki kangbu amasu natte hairi birena illegal immigrant amasung drug mapung fana laksinaba pioneer ama oina honaki PM haukiba chahi 2023 gi Manipur da thorakiba tang tadaba phiba masigi matung tarakpada Assam Tripura Mizoram amasung Nagaland chingba Northeast state singda ain kaina mitop changsilakpadagi demography da choba kiba ama piragliba asi yamna aruba tangkak amani former chief minister N Birena illegal immigrants sing amasung drug ki oiba thawong sing mapung fana laksinduna Northeast po anauba mayon amada puraknaba pioneer ama oina honaki haina Prime Minister Narendra Modi na phongdokre leiba asida illegal immigrants singi achoba chaifu ama piragliba asiga mari leinana Prime Minister asina pikiba mahaki statement amada haikibana former chief minister N Biren giliching makhada India gi Northeast state anauba mayon ama pinaba honarambadana tana leiba asigi demographic integrity amasung sovereignty asingak senaba nationwide movement amagi thauna piramki leiba asida illegal immigrant ki issue asi mapung fana laksinabagi damak high power demographic mission ama haudoklagani haibigi wafam palladuna N Biren mangjil thaduna honaramkiba kaya adubu singtharaduna magasi leiba asigi khwaidagi influential oiba amasung popular oiba leader amani haina singthaki India gi Northeast state sing maruina Assam Mizoram Tripura amasung Nagaland da mitom na maram oiraga demography da chauna akiba ama piri N Biren leiba sida ihan hanba oina yamna singthaningai oiba mawongda illegal immigrants singi issue asi laksinaba 2023 gi February da cabinet subcommittee semduna thabak paikhat pahauki Northeast ki state sing Bangladesh amasung Myanmar ga lonaba porous border da illegal immigrants sing leptana changsilakpa sina region asigi indigenous people singi identity da ki bakya piri Assam gi oina su 1971 gi March 25 ki matung da state aduda changlakpa refugees sing amasung migrants sing masak khangdoktuna department tauna bagi agreement ama sign tauna ki balai kre Tripura da matamamada majority oiramba Tripura gi indigenous people Biprasagi population asi Bengali migration na maram oiraga 2021 gi census cha da 31.1 gi changda hanthakre Mizoram amasung Nagaland da su Myanmar amasung Bangladesh ta gi changsilakpa Chin amasung Bangladeshi refugees singna chawbachai thengpiri Manipur da hojik tholi bakanglu ki irang asi su illegal immigrants sing su achawba maram ama oiri haina phongdokhi Armed force na buffer zone khaidokpadagi hingsa gi thawong sing hantharabasu community ani gi marakta thajanadaba adudi hojik su leiri Manipur da majority Meitei community amasung minority Kuki tribe ki marakta thokliba kanglup ki rang asi armed force singi maikai digi buffer zone haina khaidoktuna changthok changsin da thingba thamkiba sina maram oiraga hingsa gi thodok sing hanthakkrabasu community ani gi marakta thajanadaba amasung political gi oina tangta da phibam ama mayoknari haina London da pangthokiba aid to the church in need Asian UK gi mifamda church luchingba Linus Nelina phongdokre Mana makata na haikibada kanglup ki irang asina maram oiraga kanglup animak ki mioi lising kaya lanjena duna leiri ing 2023 gi May ahum dagi hauna tholakiba kanglup ki irang adu chahi ani farakpaga mari leinana ing 2025 ki May da kanglup animak ki mioi singna tongan ba khainaba narrative singda palan tawki
Meitei community singna numit adubu Remembrance Day haina palan tauki aduga Kuki community na Separation Day haina palan tauki Kanglup ki irang asina maram oiraga miyamna maikai kayadagi penadaba wafam kaya fongdorakibana maram oiraga chahi asigi February thada Chief Minister from dagi resign taukraba matungda rajnitigi oiba ahongba kaya laki Chief Minister na resign taukiba aduna maram oiraga hojik fawba state asida central government na president rule thambaga loinana Kanglup ki irang mayoknariba community animaki political leaders sing social groups sing amadi religious representatives singa mifam pangthoktuna tungkoi nagi oiba santigi phibam hanjina bahonari pumnamak sing asi honaduna su lanjena duna leiriba IDP sing adugi humanitarian situation sing adudi phibam sokna leiri Kanglup ki irang adugi manungda church kaya mai thakre ungkhanaba asigi maru oibadi ethnic amasung land dispute ka mari leinanani maram aduna manipur da tholiba Kanglup ki irang asi loisinduna tungkoi nagi oina santi puraknabagi damakta chap manaba justice amasung political resolution ama mathau tai irang asina soan kharba yum school sanitation electrification amadi irat puja taunariba mafam sing amuhana nauna semjin sajinba mathau tai leiriba land issue sing amasung mapung oina human aspirations sing adu hanganaba honadriba makhaidi tungkoina santi puraknaba honabada awaba oigani hari kidnap tawbagi thodokta lamdeng pansilakpa laibak thibani school tamliba maheroi ama kidnap tawkre haina social media da fongdokna rakhiba thodo adu yamna nungaitaba thodok amani asumoina ma angang adu lamdeng chingi jaga amadagi rescue tawre haina fongdorakhibadu yamna laibak thibani lamdengi area da dugumba thodok amada thokiba leite haina ngasi lamdeng da pangthokiba Pangi mifam amada lamdeng makha leikai Humans Development Association amasung local club ki mahut silaga thangjam jamuna na fongdokre magna makha ta na haikibada asigumba verify tawdaba aranma pau social media amasung media da sandurakpa asina maram oiraga mafam adugi mingchat thianbadana tana miyambu sulana uhanabagi maram ama ohele maram aduna matungdadi community amagi ijat soktanaba amasung aranba pauna maram oiraga miyamda akiba fawhandanaba social media users singna sengma pau adu chapchana khanglaba khaktada upload tawbiu haina fongdokhi Nagaland gi governor wasakpagi thoramda major naga tribe mangana boycott tawkre Manipur gi governor gi thawpuriba Joy Kumar Balana hayeng August 15 da ahenba charge oina Nagaland gi governor oina wasak lawgadoriba sida Nagaland da leiriba major naga tribe oriba angami public organization Awol Sanden Lotha Hoho Rengma Hoho amasung Sumi Hoho gi maikai digi boycott tawragani haina lauthokre Nagaland sarkar na handakta state adugi oina reservation ga mari leinana propose tawrakhiba reservation review commission gi composition adubu yaningdaba fongdok tuna governor gi wasakpagi thoramasi boycott tawnaba firef lawkhibani major tribe manga asigi maikai degi fongdokhibada governor gi wasakpagi thoram aduda saruk yanabagi damakta makhoi loinama invitation fangki adubu August 8 dagi hauna makhoina chatharagliba protest aduga mari leinana saruk yadabagi firef adu ngasi lawkhibani tribal body sing asigi maikai degi government gi maikai degi nauna propose tawriba reservation review commission dagi community based organization sing yauriba sing asi lawthokadabani masigi matangda naga gi chief secretary gi maikai degi fongdokhiba wafam adu yawba ngamloi hairi Imphal Urban Cooperative Bank gi baiba boisi chanaba yaroi KCP people war group Imphal Urban Cooperative Bank gi baiba boisi chanaba yaroi day to day transaction na taba thabak sing thingle amaromda MSPDCL gi MD oiramba N Sarat changjarakadabani haina KCP PWG gi central media coordinator gi secretary Len Meitei na thadorokpa cherol amana hairi cherol asina makha tana hairi bana haukiba July 21 dagi hauna Imphal Urban Cooperative Bank gi famnaiba singna lufki athingba leina ahangba pham sing lawnaba pangthokiba baiba boisi adu chatnaba yaroi haukiba matam kaya dagi hauna lup asina beng asina marai chaitharakutuna mutkigadabadagi kalhaunaba wafam kaya khanganduna amasung yaifagadaba maung amada honaduna lakhibani laibak thibadi masagi imung manung amadi mari mata amadi maranai nungaina ba honaduna lakli borjoi opportunity singna hariba beng asibu leikha tahanaba honaba leptri iramda masigi leihauda yamna maroiba beng anigi manungda ama oiriba beng asida RBI gi guideline gi wangmada hariba famnaiba ama ani na tawning ba tawduna lakpa asina maram oiraga beng asi lekha ta halakpada chawna mating pangduna lakli hairi amaromdana MSPDCL gi MD oiramba answer na offer form sign direct regular posting haibadi driver lineman amadi computer operator sing lawgani haina lak amadagi tablet fawba lawduna chawna senja thumja tawrambagi wakat lupta laklei maram aduna answer numinini gi manungda lupta changjarakadabani hairi